Security Force na state asigi law amasung order ngaknaba haiduna tongan ba mafamda thiba humbagi thabak chathabada law na thingkraba tongan ba lalholub sangi active kadarni haiba mioi taret fare haidi Police ki fangba pauda mioi taret asi Tengnopal District ki Tengnopal Police Station na konba Yongkhul Village manakta ki fabani haidi Farba mioi singadudi law na thingkraba lalhoglu PLA ki active kadarni haiba Yairipok khoirom mathak laikai digi laurembam Manoranjan Maitei chahi kunga tarok Lamdeng Makha Laikai digi Chingangbam Santos Maitei chahi kuntraga mari Khongampad Khaman Laikai digi Soram Gumba Maitei Alais Tonauba chahi kunga taret Sinamayai Laikai digi nga sepam Momon Maitei Alais Luhen ba chahi kunga humdoini Mioi aniyamana lo na thingkraba lalhoglu KCP ki active kadarni haiba Yaripok Yambe Mathak Laikai digi Laifrakpam Dhananjoy Singh chahi kuntraga taret amadi awang sekmai Laipat dagi Konsam Manichandra Maitei chahi kunga taret ni Aduga mioi amana lo na thingkraba lalhoglu KYKL gi active kadarni haiba Wangjing Hodamba Pukri achauba mayadagi Laishram Rojit Maitei chahi kuntraga ni thoini haidi Lo na thingkraba lalhoglu Pripa ki active kadarni haiba mioi ani Manipur Police ki team amana Imphal East District ki haingang dagi fare haidi Faraba makhoi ani adu Churchanpur District ki Sagang Bajar dagi hauzikna Besupur District ki Thinungai Makha Laikai da leiba Khangembam Apui Maitei Alais Nongpok nganba chahi kunga taruk amadi Imphal West District ki Maharabi Awang Laikai dagi Moirangthem Alex Maitei chahi kunga humdoini Lo na thingkraba lalhoglu KCP MFL gi active kadarni haiba mioi ama Bisnupur District ki Ningthaukhong Ward number 3 dagi Security Force fare haidi Faraba mioi adu Ningthaukhong Ward number 3 dagi Salam Karan Singh Alais Ningthaulok chahi kungamathoi mioi asi local businessman amadi lainga ki loisang sing yauna micham miyam dagi senkhai chathabada chenabani haidi